अहानबदा रिपब्लिक वर्ल्ड की फंगबा पाउदोंग खतंग मैम अहानबदा थमजगी कुकी मिलिटेंट सिंगना सीआरपीएफ की कैम्प कांगपोकपीदा लेबदा अटैक तौरकले हैरी स्टेट असिदा वायोलेंस मखाताना सथरकपो ओइना रिपोर्ट अमगी मतुंगिना सीआरपीएफ कैम्प कांगपोकपीदा लेबदा कुकी मिलिटेंट सिंगना टारगेट तौदुना अटैक तौरकले हैरी हाइरिबा थाउदोस सेंट्रल फोर्स ओइरिबा CRPF Central Reserve Police Force तमखोई कैम्प सिंग सिटिंग तौर लेरिब मतमदा कुकी मिलिटेंट सिंगना नुमाइजु नुमिता हाइबदि ngarang Central Reserve Police Force ता टारगेट तौदुर अटैक तौरकले हैनसु थाजनांग ओरिबा पाव मुना मखातारी अमरोमदना ngasi कांगपोकपी डिस्ट्रिक्ट रेडी सतुना मणिपुर की कुकी जौना नमना ताबा जगह सिंगदगी असम राइफल लौथोकपु यारो हैना प्रोटेस्ट तौखरे अतोप अपडेट अमदना हौजिक सोशल मीडिया यामना कन वायरल चलीबा फेक न्यूज संगतंग मैमदा थमजगे इस मोजोदा तौरको रिपोर्ट अमगी मतुंगिना थौबाल की डिप्यूटी कमिश्नर ओरिबा ए सुभाष सिंहना फोंदोरकपगी वाफमदा हौजिक सोशल मीडिया दा वायरल ओरिबा इंडियन ट्राइकलर की फिरा लौथोकप नते मदु अरिबा सलाइतरे की फ्लैग अदु अनौबा सलाइतरे की फ्लैग अमना मुहुत सिनबने हाइरि अमुकसु कंफर्म तौदुना हाइरि मदुदि हाइरिबा थौदो असि DC की कंप्लेन मेन गेट थोखिबनी मसी मेन ऑफिस थोखिब नते स्वाइरि मसी प्रोटेस्ट तव छात्र सिंगना अरिबा सलाइ तरेट की फिराल असि लौथोकलकांदा अनौबा मना मोट सिनबने हाइनसु मखाताना फोंदोखि हाइरिबा ट्राइकलर सिदि मेन ऑफिस कॉम्प्लेक्स ता फ्लोन तौबने हाइनसु मखाताना फोंदोरकली अतोप मरुएबा पाउखरा म्यामदा तनक थमजगे थौबालसु पुलिस अमदि प्रोटेस्टर अनिगी मरक्ता चाउना मुक्नबा थोखरे लोइनर इम्फाल यमफम खरदसु अकन ममोंगदा प्रोटेस्ट तौखि लोइनर ngasi प्रोटेस्टा सोक्लबसिंग हॉस्पिटल दा पुखतपगी ममी अमनि म्याम पुना नौबा अपडेट ngami नेशनल सुगी मेकेडिग थमजरी मणिपुर टॉप चैनल की मेकेडिग मरुएबी इ पाउसिंग म्याम दा थमजगी अहानबदा कंगला पाउ की एडिटोरियल म्याम दी स्पेशल कंटेंट मोइना म्याम दा थमजगे इंडिया की फिबानुंग तिलमद्रबदी फुरुक की सक्तमदा कनामतन सिंगनबा ngamnamloi मणिपुर की अपुनब सक्तम थुगाइनबा मैकई क्यादगी लांदारकपा लेप्थ्री सीन कुकी जौ नरको टेररिस्ट नरको वारफेयर सथबगा इरोइनना अपबा मखल की लाल की खुसु खुलाई पाइदना वार क्राइम सथब लेप्थ्री मखोइना ड्रोन दगी बॉम्ब थारदुना नुपी अमा यावना मियोइनी हाटख्रे खुंजा क्या आसो अपन नंगबदगी हॉस्पिटल लेकनरी कोके टेररिस्ट लंदारिबसिगी मतांग सिक्योरिटी एडवाइजर लमेन तुएनबसिंग लाक्सिननबा मसक्तोप थरंग लखतबा अमदि हिरमसिगी मतांग मदी लेनब सेंट्रल गवर्नमेंट की मकोक थोंबसिंगदा असुंब पाउ पीदबदगी सेंट्रल गवर्नमेंट की मैकेदिगी लाल असिदा मियेंग संगदबने लवी मसिना मरम ओरगा लाल की सैथिंग मयुकनरिबसिंगना मतिक चाद्रब सिक्योरिटी एडवाइजर लौथो हाइबगी डिमांड तौरबसु लेंगाना महाकपु लौथोक्तुना लैरिबसिना करी मरमगिनो अमरमदा मियामना याद्रब सिक्योरिटी एडवाइजर कुलदीप नमसाना खंगना मॉडल ग्राउंड लैयो टेररिस्ट की वाथोक लोइखम नाइदब वाथोक ओइरखिबनी वाथोक असिगी वरिसन पुरकनब लेंगाना नकलनी की मरक्ता वारी साननब होनबद सीएम सिंदोक्त्रिब मखै वारी सानरोय हाइबगी सिखांग खांगदुना लैरिबसिगी मरम लेफम थुई मसिगी मरमदी चीफ मिनिस्टर एन बेरेन लैरिब मखै मखोइगी अनिंगबा अमसुम अपाम डिमांड सिंग फंगब ngamloi हाइबदगिनी सीएम बेरेन की मैकैदगी सुमांगना सीएम ओइरिब मखै मणिपुर की अपुनब सक्तम कंगलुप अमतना थुगाइब ngamloi हाइबगी असेत फिरेप लैरि लोइनना मणिपुर की गेलहोमी सिंग मरु ओइने मितै सिंगी मैकैदगी सु मणिपुर की अपुनबगी सक्तम काइब यारो हाइबगी फिरेपता लांदारखिब सिंग मयोगनबद निंगहनब ngamdana लाल थेंगनब सेम सादुना लैरि अदुबो लाइबक थीबदी सेंट्रल गवर्नमेंट वाथोक असिगी वरोइसिन पुरकनबगी मिंगदा थाजिलखिब मसिंग यामलब सेंट्रल सिक्योरिटी फोर्स सिंगना लेबाक थुगाइनब लांदारखलिबा फॉरेन टेररिस्ट सिंग ngak सेंदुना लेंगोन अदुना चटमिनरखिबदगी टेररिस्ट सिंगना मितै मियामगी मथक्ता मापांग लैना लांदाब ngamlakliba सिमक्ति चाउना लेबक थीबनी कोकी सिंगना ड्रोन दगी बॉम्ब थाददुना अटैक सतखरबा मतुंग इकान कानदना लोकल मेट किलोमीटर मंगारुम सान काप याबा मिसाइल अटैक सथरक्तुना हानगी चीफ मिनिस्टर एम कोइरेंग युमदा लैथौ थोरम अमगी अरांगफम फंबा अहल अमा सीखिबगी थौदोक थोखिबगी थौदोक अमदी मफम क्यादा बॉम्ब की अटैक सथरखिबा दुदा युम क्या अकाय तै थोखिबा सिगी मतुंगदा करम मखल की अटैक सथरकदगी हाइबा तम्मंगमदबा फिबमदा लैरि हौजिकसु मेमारोमदगी संलकपा अफबा मखल की लाल की खुलाई पाइबा कुकी टेररिस्ट सिंग ट्रक होंजिलक्तुना मैकई क्यादगी लंदानब सेम साब हौरे हाइबगी पाउ ताबा फंगली सेंट्रल फोर्सिंग मरु एने ngamkhai ngak senbगी थौदांग लौरिबा आसाम राइफल्स की मकोक थोंगसिंगना
ngamkhai lana sanglakwa terrorist free tharibasina kari maramgino haibasini masigi matangna India government ki prime minister home minister amadi defense minister na khangdabra natragana khangna khangsinadribara haiba wahangi pakum pipam thui Housing oirakliba phibam asi mapalamgi khut yawi khanglabasi India government gi makedegi housing phabu tumina yengduna leiribasina maram oiraga lal asida India government gi thawensin yaurabra haibagi singnaba wahang leirakliba asina maram oiraga miyamna pre-merger gi mamangda lairamba maningtamba Manipur gi phibam maduda leijaragi haibagi kholaw lawa horaglibasi laina lawu yaroi adungai Manipurna Asiatic sovereign country oiringe matamda Manipur ningtambagi apunba saktamda furu kanglu amatagi miyoi singnaba ngamlakhiti loinana Manipur gi ngamkhaisu aduki matik pak sauramki India na Manipur bi English ngamaga samapangani fugumapanda namrau lauksin kiba nampu merger agreement gi sahi lauduna India gi phiba nungna tinsinan kiba madi Prime Minister Jawaharlal Nehru na Manipur gi Kabo Tampak Burma da pithokiba hana satnar kiba passport system ILP muthakiba Rokonem law apaspa 1958 thamjinduna India lengana Manipur gi miyambu Bali gi hamenga pangkhakna halakiba si peningai hoidi masina maram oiraga ningdon pomlaba amadi khoshaunaraba miyamna pre-merger agreement gi status ta hanjinjaragi haibigi kholaw leirakliba sida India government gi lusingbusina ngakpam tokte phibam asi tahaloi haiba tarabadi Manipur bu India gi state amani state asi housing leiriba apunbagi saktam ngak senbagi thabakta hena puning sangpam thoi Manipur India gi phiba nungda tilamdrabadi apunbagi saktamda kanamatana singnaba ngamlamloi kariguma singnarak pathoklabasu khulai thuna paratami bangam ngamlamgani haiba kangla pawi editorial mayam da han boin special content moina mayam da thamjari atopa pawmana unified command gi chairman gi phampi drabadi CM phamdagi resign tawgani haina phongdoraklibasina karamba drama oigadoribano mega sandra India Pakistan misal kapsilakpa bomb kapsilakpa kya laikhrabus India manungna district amada drone gi bomb thadaba misal kapsin bagi thawong asiti Manipur ahanba oide haina Manipur Pradesh Congress Committee gi president Kemega Chandra na phongdokre ngasi Congress board na pangthokiba pawgi mipamada magna makha taradun hai sophisticated weapon season aduna drone gi bomb thadaraklaba misal kapsilaktuna misimina kya thoklaba fawda state lenga amadi India lenga na yengduna tumina leiriba city leba asigi oina lebakthibani Prime Minister Narendra Modi na masagi citizen ama sibadana tumina leibaduga Ukraine Russia gi lana misimina thokpadana nuaitaba phongdoktuna leibasi asuki matik nuaitaba phawi state lenga ki role busu center na loina paisin bahai bisi democracy ki wan tuk lehendaba madi Manipur miyabu ikai khumnadabani masida hauzik CM na unified command ki chairman phampi drabadi chief minister phamdagi resign tawragani haina phongdokliba asina karamba drama amu oigadoribano lenga asida unified command English ngani kungo homdoi dagi lakthokiba asu kuiraba matungda hauzik khakta da pigadabani hairibasi chief minister gi Aswan batu uthok sabani India ki constitution da mayek singna law and order sidi state na salai gada bani haibis mayek sing iduna laidi center lenga ana loina passion basina state lenga amadi miyam gi right lehendre mathau tarabadi MP session resign tawna bahana dagi hanaduna lakli haujik sumadu gi ahong maritri miyam gi dama kathoki gani haina su phongdokhi atopa pawm oripok apun bulumna khulngak pu nanaw amadi maira paibi ani da sel gi tengbang pikri Thasige mada kautruk tu kuki terrorist na drone bombing toraktuna Landarakle gi kautruk khuladu kuki terrorist singi khutegi kalhauna ba khulngak pa sangkhiba oripok polem lekai de leiba takhelamam nanaw madi penadraba oripok kangsup rota leiba miyam na lambi surok thulaktuna aikhoi ngakpi sinbigani haina lakliba central forcing aikhoi ngak pangamdrabadi leibiranu haina khoi saunabadagi Numitugi imai biel sing lambi da leiringai da central force sing lambi da leiringai da ngahak muknarakwadigi lamoi khonang khongi maira gi member ani thoksom pisak masa amadi RK Bina Soki hairibu khulngak pa amadi maira gi member sing asi maranai nati ifrup asi kannabigi tholak ngak ngasi uripok apun melup amadi uripok nupi apun melup na laikai sigi club maira pai bising digi contribution tawduna khulngak pa takhelamam nanaw da lupa lising khumphugani thoi amadi maira pai bi ani TS pisak masa amadi RK Bina da lupa lising mari kusnaki oripok apun melup amadi oripok nupi apun melup na oripok maikai da kuki terrorist sigi landa karigumba oripok maikai gi miyo ama sokpa natragana laitaba yorokpa matamda laikai club amsu mairana lupa lising amamam khaiganaduna tengbang duna hokhibi English ngani kungo homdoi digi lakli haina oripok apun melup ki publicity secretary
singtham nambamna thadorakpa chirol amana makha tana su phongdorakli atopa pawmana miyamna lenga sibu maira mekruk thaduna ningnabagi thabak tokaningi amai piba apulup kanglipa matam amada ingna tapna leijaramba kanglipak manipurgi ngamkhaibu mapanigi sangshilakpa kuki theories na maset tana thugaina ba aranba pambaina mangoinaraga sangshilakliba khongthang asi sahi amaga tha taruk phajilakli istelenga amadi sentana thawong sibu una khangdabakum laithokliba asi thadopiduna miyamgi awaba ko handuna lenga asibu maira mekruk thaduna ningjanabagi tanja pihaningi haina amai piba apulup kanglipak na thadorakpa sirol amana phongdorakli lob asigi secretary publicity and information Kiran Kumar mayang lambam na thadorakpa sirol asina hai haukiba english singaniga kungo homdoigi me ahumdagi lepa leitena koki theory singna aranba pambai kya sejinaduna makhoigi oiba aranba wakal yumpham oiraga masagi oijaba kharagi dama kangleipak manipur gi yelhomi kya gi punsi kya bu khangu thakta mangan khibadana tana yelhomi mitai maitai amadi atopa community kya gi punsi kya pikhamnan khibadana tana soinai hanba amadi masa phangdana lairakhiba lehoriba kya gi thamoida awabatana maisa khangduna lairingai law inkhol lan thum kya lepa leitana ngasi phawba mangan takhan khibadana tana laibaki tongan inot lainingi lamda arang phamgi masulgi thogal toriba ahalgi matam oiba isam samjaba RK Rabai sei humdraga mapan kauba ahal ama haukiba saisat tarukta kuki theory singi mukhata laikidabada awaba phongdokli hanasu sirol asina phongdorakli amaromdana flight ticket ki mamal check tawbina ba taksinkhre manipur thuklibi irang asina state asigi miyam khamthena wanariba matam asida aeroplane ticket ki mamal ka hena wangkhalakli basigi matang yengsan binaba world mitai council ki WMC ki maikedi union civil aviation minister Kinjarapu Ramohan Naiduna ayib sirol ama piduna taksinkhre WMC ki maikedi union civil aviation minister Kinjarapu Ramohan Naidu da pisan ki basirol adura Manipur tha taraga taruk hena tholakliba irang sina maramoiduna lamdam asigi miyam khamthengna awaba mayukna duna lakli hena awaba mayukna ribadi Imphal Valley ga atopa state singa samna liba maruaiba national highway ani Imphal Dimapur lambi amasum Imphal Jiribam lambi asida maru oina mitai community na kokina taba mafam phawduna satpada khudong thiningai oibana mapan state satnabiki lambi asi nongthaki lambel asi khtana oiduna lakli adobo haukiba sahidagi maru oina Imphal Dimapur lambi Imphal Guwahati amasum Imphal Silchar gi aeroplane ticket ki mamal sathinu wangkhalaki basina lamdam asigi miyamgi sathokrisinda yamna sauna awaba mamayunari mamal wanglabasu wangna chatabadi yadaban aeroplane tongduna chatnari asiguma phibam ama mayungnaragli basida akan mamiyeng sangbiduna Imphal Dimapur Imphal Guwahati amasum Imphal Silchar gi flight ticket mamal gi matan yengsinbiduna hairiba route singa sigi ticket mamal hantan biduna lamdam asigi miyamgi awab ko hanbiu hainasu union civil aviation minister Kinjarapu Ramohan Naidu gi puning singsinki atopa pawmana red zone mafam singna miyamna sanglaktringaida mangjongna paw phobiro LK BHBF lamlai kendra gi red zone mafam singna miyamna sanglaktringaida mangjongna paw phobiro miyamgi damuk matam pumbata laidi haina lamlai kendra village volunteer force LK BHBF na phongdorakli volunteer force asigi media coordinator oinam occasionana phongdorakhibada Kendra asigi manungda red zone oina leiriba mafam singda irang asi hek hobodagi asu engam thoktana ba thabak thoram kya miyamga loinana paikatuna lakli yeng pokpi musam thamna pokpi gi mafam singda ehenma security force thamnaba lengak taksinduna tha asigi manga mari tarukta Imphal urkhul lambi phawbu thingduna khongjang sangsingki miyamgi khongjang adubu tabiduna athupa matamda miyamgi apamba thabak to onthorakpagi damak lengak pu su mahangna thagalakli amoromna koki khulai paibisingna state asigi mafam kya afaba khulai sejinaduna satharakliba thawong singa sigi yengduna yariba makai miyam punna lebigano lambi lamangda mayai ka bachinjak sasinduna maram leitana sarauksin tawbigano kendra asigi volunteer force na sangshilakpa khongjang khudimakta miyamna sagotuna mating pangbiu haina su mangna phongdorakli ado hausukuina di miyam paus matang salusinjarage masu miyam puna no update ngaminasi